आकाशवाणी इम्फाल ngangom kirana pau pajari ahan badamar weba pau Khoiraman Kaitel ginupi singna tongan balengak sasan piba yaroi haiduna ngasi wakat khongjang chathakre singi zila kharadana manipur gi wathok athubada loishillo haiduna rally chatkre lanjan artuna jiribam gi relief camp singda lairiba singi phibam tongan balanai lup singna yangsinkre Congress closing ba singo naduna manipur gi irangi matang ni wari sanana ba Manipur Pradesh Congress Committee gi mihut kangbo ma ngasi Delhi de satkre Tara Nipan Subur Lok Sabha da nauna karaklaba sadasa sing ngasidagi wasak lauba haukre amasung Pradhan Mantri Narendra Modi na hairi Brexit Bharat nama ohina na bawarep kaloina Tara Nipan Subur Lok Sabha mipam ngasidagi haure Raja sida kanglu purp amagi oina tongan balengak sasan piba yaroi haiduna ngasi Khoiraman Kaitel nupi singna wakat khongjang chathakre aikhogi pawmin hai Khoiraman Ima Kaitel Coordinating Committee gi mityang makhada ngase yuk pung tara mathoi da Kaitel phamli binupi singna tongan bidabi sing takshinduna khongjang changchin bahauki makoina tale bidabi sing manungda nauna Lok Sabha ki MP waraba mioi anina Manipur gi wathok asi thuna loisina ba ngasidagi horiba sangsad ki mifamda akan momong da takshin gadabani Masai Kulngaksa Sing Security Force na Paba Yaroi Amadi, Tongan Balengak Sasan Piba Yaroi Habanishing Yauri. Tungda, Wakat Mifumado Saruk Yaram Binupi Singna, Mukhyamantri Amasung Rajapalda, Makoy Dabi Sing Kangaluna ba Kongchat Amasatki. Kongchat Aduna, Impal Congress Bhavan Mapa Yorpada, Security Force na Tarpadagi, Chawno Mukna ba Toki. Kongchat Adu Saruk Yakibi na Piyamana, Asum na Hai. Singi Paba, Kudu Kulai Lokata, Matipuna Marche, Mama, wishing it Hamoda Soi, Suya, the separate administration, Piva Haibache, Suya, Rajasiga singi zila kharadanga simiyam na wakat khongchat chatkre aikhogi kangpopi pawmi bhogani singsit na hai Committee on Tribal Unity ni sinduna miyam ge ba khongchat ama kangpopi da pangtokki khongchat aduna kukizo singi wathok rajnitik warushin pur u haina dabi tawki Masiga sab manaba dabi takshinduna Sorasanpur jila dasu ITLF na sinduna miyam ge khongchat ama chatki tungda Sorasanpur gi Deputy Commissioner gi kuthangda Griha Mantri Amit Shah da memorandum ama pishan ki Ternopal Jilla da Sudabi asi takshinduna miyamgi khongchit amasatki hairi Forum for Restoration of Peace ki convener Asang Kasar na lusingba mihut kangbu amana Jiribam da satuna lanjanar kumiyo singa unadun wari sanakre aikhogi Jiribam pawmi ngatem Bishojit na hai Sri Kasar na Jiribam ki tongan ba relief camp singa satuna mapamadu da lairiba miyam amasung mapamadu ki tongan ba civil society organization singa mihut singa unaduna wari sanaki Tungda Kamp Kiagi Muching Yauna, Hillghat Community Hall the Pangtopo Mifam the Sarkiaki, Mifamadu Sirikasar Nahai, Kalup Kayana Kundamina Rivziribamda, Mahusagi Pium Hanjilakna Basarkana, Lokat Patabuk Torum Singda, Mianumating Pangpam Toi. Jiribamda, Pamdaba Todok Mayam se Toktaningai, Mase Akwe, Lup Mayamga, Hojik Nainari, Aduga, Akweki Krevan says, Sigi Jiribamgi, Mishing na Tragaleba, Pemba Pendaba, Pamba Mayam do, Akwe, Madu Supsa Lehedega, Lengakta, Hayanjimak, Haire Hedega, Chief Minister gi, Governor gi level da, Jiribamgi, Miway Singa, Leader Singa, Waris Haningai, Akwe, Forum for Restoration of Peace, Indigenous People Forum na, Madu Amasin Ngani Haina, Hoje Akwe Mayam the Tamlame, Relief came the Hogi, Mong Itata than the lady, but say, government gi responsible ne dubu akhoi mayam na su government da khakta depend taw da bida magi NGO magi level da angam munum puthoroga Jiribam gi relief camp da leiriba punamak se mase awa ba kok ningai se akhoi honnami na se Jiribam da oriba tangdu laita da phim masina mar moirga jila asiki mioi kaya lanjina duna Bidanagar Sports Complex ki relief camp ta leriba singmanungda tangkhai amorom dingasi Jiribam Higher Secondary School da hongjin khrei thasi kundagi hoduna Federation of Civil Society Fox masung Manipur Women Federation na mapamadu da satuna lanjin arpasingi phim yangshin ba hoki mapamadu da mi chinman badagi oriba phim madu yanglaga lup singa sina marilena ba authority singa tanaduna mapam hongjin tawki bani Yangshin Khongchat aduga mari lenana Fox ki president Thoding Jam Manihar na hai lanjana duna leriba Jiribam miyamgi mateng pangnabagi damak lagliba sing amatoina punsinduna awawa ko anminashi mapamasida hojik phawbagi oinadi awat apa leitre adumoinamak tungda kari thorkani haibagi akiba du leibana mapamasida santi puruk triba phawba miyamna awat apa yangminaba control room ama hangdoktuna thamlagani
Tongan Tuan Musin Mateng Pangnabo Hanabada Zilas the Han Leramba Civil Society Organization Sing, Ziri Development Organization, Jimpal, Manipur Youth Association Jiri Bavna Singbo Nuduna, Punna Amato in a Thok Packet Minasi Haiki. Kaksing District Police ki Commando Sing, Kaksing Police Station Amasung, Sama Kunturuk Suba BSF Kapun Bakangbo Manangasi, Sora Awangamadi Mayalai Kai the Tibomba Tawak Chatakre, Maduda, Yum Humpumanga the Tibomba Tawak Chataki, Aduga, Mio Chama Yankai Mangana Masak Kangdoki, Adumoinamak, Mipami Pungi Pau Delete. Assam Rifles Tamenglong Battalion nga Seyuk Tibomba ki Tawak Chatabada, Yamlo Kusukulashing Fagat Pangamle, Assam Rifles ki Paun Hai, Nonezilagi, Mongjirong Kuno Amadi, All Nungnang Bilas ani Gilona Vadalaiba, Mongsong Amadagi Kusu Kulashing at the Paget Kibani. Part of Kulashing at the Gimanung the carbine machine gun, assault rifle, piston, Pokaibia Masak Singamadi, Noimeru Kamarum Yauri. Maragasida Kongjong Bazar the Labor Dukana Madangasi Sakang Dabasina bomb Amat Tamzilamle, Police ki Pound High, Bombadu CID Technical Gi, Bomb Detection and Disposal Scout na Lokat Kre, Masigimata the case Amasu Lokat Le Heidi. International Day Against Drug Abuse and Illicit Trafficking English ngani kunmari kamari lenana Narcotics Control Bureau Jonan Unit Imphal na sinduna ngasi nomgyaiba awareness program ma pangthokre Imphalis jila gi Sogolmang Higher Secondary School pangthoki bathor maduda mahiroi kayana sarukya ki maduda NCB gi Public Relation Officer S Surendra Sharma amasung Intelligence Officer K Herositna mayai kabsindak chaba lalonba madi masina khunai de pek pusai thingi matangda wafam kaya phangdokhi paugi marak that natenu break ama NABH Panglaba AOI Babina Specialty Hospital Asida Medical, Surgical, Radiation Oncology, Nuclear Medicine, Lying Bagi Kudong Chaba, Bizari. State Asida Ahanba Oina, Thyroid Cancer Gi Iodine Therapy Hobagaloinana, Cancer Kangdok Naba PET CT Scan Laidaba Hospital Ni, CMHT PMJY Card Paiba Amasung, Government Employees Singisu, Lying Bada Kudong Chaba, Bizari. Dr. Singna Tumor Board Pamduna, Anaba Singi Lying Da, Chowna Mating Pangli. Akupamarol Gidamak AOI Babina Specialty Hospital, Sajiva Jail Road, Kabaisoi, Imphal East, Tanapio. Tabiriba Pawasi, Akashvani, Imphal Lagini. Manipur ki sahiya me helabira ngasi matangda Indian National Congress ki lusing masing wat tanana bagidamak ngasi Manipur Pradesh Congress Committee MPCC ki mit kangbuama Delhi gidamak Imphal thadokre aikoi ki pawmin hai khongchat adu MPCC ki President Kasham Megachandra Manipur ke hanagi Mukhyamantri Okram Yuwabi hanagi Upamukhyamantri Gaikhang Mamadi MLA Okram Surja Kumar Yauri Panba yabadi Congress ki MP ani hanadagi Delhi da lerak kibagaloinana MLA K Ranjithamadi MLA TS Lokesor ngarang Delhi da sankibani Makoina hayang Indian National Congress ki President Malik Arjun Kharge Congress lusingbi Sonia Gandhi amasung Rahul Gandhi unaduna Manipur thol berang asigi matangda wa khana bagaloinana Congress ki maikidagi sabsabu wapum ama puthoktuna sangchata pukana bakhanagani hairi Imphal East ki Non-Communicable Disease Cell na Sinduna Ayushman Bharat Health Account ta Mingchanbagi Thorama Mangasi TS Board Pangtokre Thormadu da National Program for Non-Communicable Disease ki Imphal East District ki Nodal Officer Dr. Sahida Yauna Mari Lainaba Officer Masung Asa Worker Singh Sarkyaki Ziribam ki Vidyanagar Sports Complex ta Hangribarilu Camp ta Ngasilem Layang Bagi Thorama Pangtokre Camadu Siz Academy of Health Science ki Mijang Makar Pangtokivani Ziribamda ki Borobekra Faurga Tipai Muktaba Jetty Road Harga Khangna Balambi Segi Piwam Pattabam Famsing Kuntra Pun Subasam Rifles na JCB Sijinaduna Samjin Kre Hanadi Lambi Sik Nongjuta Matamda Piwam Pattabadeki Satokrasinda Kudong Chadabukaya Lerambani District Skill Committee Kamzong Amadi Emporium Training and Consultancy Private Limited and in Sinduna Employment Link Career Guidance Program Pangtuklagani Kamzong ki Deputy Commissioner Thokpa Serol amada hai Aviation, Hospitality, Cruise Line amadi Tourism gilamda naha singda takpi tambigadriba thorangasi thasi kunipandagi Kamzong District Headquarters da hogani DSA Kaksing na sindana sathariba kunmathe seba KSS Lehau Devi Memorial Super Division Football League king asasanakiwa match amada SWC Waikongna SWC Kairakpu Panjin Amasina Thoikre Atopa Mersamadana LMLCC Langmidongna KMSWC Kairakpu Panjin Ahumsino Thoikre
Taruk Suba Khuraijam Ram Narayan Sastri Memorial State Level Chess Tournament listening in Kunmari Laglibin Sakashanamitek Horgani Manipur Chess Association Giming Makada Sawanman Terra Sapum Director Ba Juvenile Club Nasindro Pangtoka Tournament Asi Numerasigi Ayupung Mapan Makaidigi Hogani Hari Akaswani Imfalagi Pau Taviri Taranipan Suba Lok Sabak Ahan Mipam Nasidagi Sansat Kanawa building the Hokre Mipam Hek Hoboga Protem Speaker Pratu Hari Mahtapna Nauna Karklaba Sadasa Singwasak Loba Hokre Ihan Hana Savagilu Singboriba Banaras Lok Sabak Kendradagi Mai Paglaba Pradhan Mantri Narendra Modi Lok Sabak Sadasoina Wasak Loki नरेंद्र दामोदर दास मोदी जो लोकसभा का सदस्य निर्वाचित हुआ हूं ईश्वर की शपथ लेता हूं कि मैं विधि द्वारा स्थापित भारत के संविधान के प्रति सच्ची श्रद्धा और निष्ठा रखूंगा। मैं भारत की प्रभुता और अखंडता अक्षुण्ण रखूंगा तथा जिस पद को मैं ग्रहण करने वाला हूं उसके कर्तव्यों का श्रद्धापूर्वक निर्वहन करूंगा। Akaswani Paumin Hai Lok Sabha Mipam Houdringi Mangwinana Rashtrapati Bhavan Protem Speaker Bratuhari Mahetapu Rashtrapati Draupadi Murmu Wasak Lauki Sri Modi Sabagi Sadasoina Wasak Lorba Matungda Protem Speaker Sri Mahetapu Mateng Panganaba Chairperson Singi Panelama Wasak Lauki Madugitungda Kendragi Mantri Sing Matang Matang when Wasak Lauba Hoki Aikoi Paumin Hai Sadasa Sing Wasak Lauba Masamasagi Maramdam Yoba Lol Singda Wasak Laubu Sang Yamna Wanki Sadasa Karadi Makoi Makoi Nat Yoba Pizol Sing Setuna Laknaki Sasagamasung Birodi Kaidana Sadasa Singna Mipam Houdringi Mamanga Amana Amada Yaipamangol Pinaduna Harau Tayama Pongdok Naki Vijayanagaram Dagi Karakpa TDP gi MP A Kalishatidi Cycle da Sangsat ki Mipam Yauba Laki Anauba Lok Sabha ke Adaksa Thasi Kuntarukta Khangani Rashtrapati Draupadi Murmu na Thasi Kuntareta Lok Sabha Masung Rajya Sabha ke Apun Mipam da Wangangani Rajya Sabha ke Mipam na Thasi ki Kuntareta ki Hogani Pradhanmantri Narendra Modi na hari Brexit Bharat ama ohinana bawarip kaloinana Taranipan Suba Lok Sabha Mipam ngasidagi haure amasung mahak sarkar na laiba asigi miyamgi aningba pambasing tunganana ba angam mathak to honagani Sangsat ki mapana Mipam pangtok tringai da pangmusin wangang na duna Sri Modi na hai ningthina laibak ngakna na ba masung sarkar salai na bohana bada majority fangbai basi yamna muktangai fade masigi mathakta afaba khongthang amagi damak pumnamak na sawatuna yana ba hai basisu yamna maru oiba amani Mahana hai mahak sarkar na संविधान की चना कानून सिंगाक ना साखुत थोरांग की थबक सिंग पाइक ना बा थू न वारिप लव पामी हंद तो पांगटो की लोक सभा मिकल न महक सरकार बो थंगना ना अहमनक सुबोय ना सरकार पाइबंग हमन बगी दमक महक ना लेबाक असigi मियाम बो तविमल खंगबा उठकी Lok Sabha Mipam gi ngasi hobuna mitta birodi India block ki lusing basingna Bharat Samvidhan gi larik sing paiduna Parliament mamangda dharna taukre dharna adu da Congress ki lusing Sonia Gandhi Malik Arjun Kharge Rahul Gandhi Trinamool Congress ki MP Sogat Roy Nisingba lusingba kaya na sarkyaki makoina Samvidhan kallu haiba kholau sing lauki Net UG examination ki paper leak oikiba adu Jharkhand gi Hazaribagh tagi yamna hai singba gang khutpu amana thon ki bane haina Bihar Police ki Economic Offence Unit EOU na hairi watho asig mari lena na sam ki ba SIT na gang khutpu du gi mi tarahum phagat pangam ne hanasu Economic Offence Unit na makhatari unit asig serolama na hai Jharkhand gi Hazaribagh laiba exam center da sanaga da ba SOP ningthina inkidabana question paper leak oirakki bani SIT adu report matung in exam adu tawgada na mawatlingai da Patna da thungkiba question paper adu Hazaribagh laiba Oasis school thungada bani net exam thaki mahiroi tarama gi mathakta su case asig mari lenana SIT adu na wahang pahung chathaki aroi bada marwayo pau amhanna Khwairaman Kaithal gi nupisna tongan balengak sasan piba yaroi haidun ngasi wakat khongjang chathakre sing jila kharadana Manipur gi wathok athubuda loisillo haidun rally chatkre Lanja Narakuna Ziri Boundary Lip Camp Sing the Lady Basing Pibam, Tongan Balanai Lup Sing Yang Sin Cray. Congress Lusing Basingona Duna, Manipur Irangi Matang Wari Sananaba, Manipur Pradesh Congress Committee Gimhut Kangbo Mangasi Delhi the Satkray. Taranipan Suba Lok Sabha Nauna Karklaba Sadasa Sing, Nasidagi Wasaklo Bahokray, Amashung. Pradhanmantri Narendra Modi na hari Brexit Bharat amo hinanaba warep kolonana Taranipan Suba Lok Sabha Mipam Nasidagi Haure, Paulo Jari.